National People's Party (NPP) gi National Vice President oiraba former Speaker Irengbam Hemochandra na NPP da yauba simak politics ka thoidokna mari leinade Manipur yauna awang nongpokta leiriba miyam gi kholauksing Parliament ta ningthi ningaina tabidriba asi mayon amada puraknabagi wakholon da yaubani haina phongdokre parties gi President Conrad Sangmana parties gi National Vice President Fam haplaba matung thau puba hauraba Hemochandrana Delhi dagi Imphal da tholakpada paumi singna hangba wahangi paukom oina wafamasi phongdoklamkhibani mahangna Imphal International Airport te hek yorapaga NPP gi thaumi amadi miyam na taram oki paumi singna party sida changbagi maram da hangbada Hemochandrana hanadagi hauna party sida yaungningbagi apamba leiringaida NPP amadi Tipra Morthana Luchingduna want Northeast ki wakhalon sagalakpa sida afaba platform ni khanna party sida changlakpani miyam na mahakpu matam khara politics tagi lapthokpu oina uramgani adumakpu mahak tumina leiba nate Manipur da thokliba irang asi matau karamna achumba mayonda purakani haiba wakhalonda thabak tawduna lakhibani hairi amorom da mahakpu party sigi National Vice President ki thau puhalakliba asimak Thagat ningaini awang nongpok miyamgi kholau singbu parliament yahonba haiba party sigi khongthangbu mai paknaba thawai hakchang yauna hotnagani haina su phongdoki Kisi ulgan de akoi thamoi ji ji kai bane bo ji khau ado aina khalle ba masigi platform ma akoi gi lakpa se masidi phaina masida akoi gi voice ama delhi da nangai tarak ta ba akoi na panam law khong ga su ta da ba chum tasan na da ba dong to ba ta da ba nong to se masi amorom da khallaga di sigi platform ama laga di akoi soidana akoi gi north east ko ya to loina na lakpa da natana manipur gi oina masigi platform asida punmin raga di akoi manipur da uji chinau mayam yawi laga akoi sida civil society lakpiriba mayam chinau mayam manipur gi sin tawlaga hujik tagi anauba mayon lama akoi oning bagi wakhan duga loina nai yaujarak pani